Tamenglong District ki tongan-tongan ba CSO sing na saruk yaduna ngasi district asigi headquarter da Meeoi Naga gi lam khopchin ba yaroi haiba yauna tongan-tongan ma demand sing taladuna miyam gi achobu khongchat ama chatkhre. Tamenglong gi public ground dagi hawraklaga district headquarter fawba Meeoi lising kaya na saruk yaduna chatkiba khongchat asina taliba demand sing gi manungda napsa gi makhada Tamenglong district ki miyam gi damak pirakpa cheng sing huran Kuki jo sing na Jaliarong gi lamda German natraga Tiger Road haiduna semjilakpa yaroi amasung Jaliarong area da su taunariba Kuki militant sing game hangba yaroi haibana chingba yauri loinana Tamenglong district ki miyam gi damak lengang na paikhatpa scheme sing athuba matamda thabakta onthoktu na masigi kanaba fangalu haiki khongchat asibu security personnel sing na ningthina ngak senduna pamdaba thodok sing thoandana ba honaki amarom da ngasi ahing nongyai dagi hauraduna naga gi lamda mitop na lam khopsilakpa amadi lambi samjilakpa gi mayok ta kanma khongjang changsilagani hairi rifleman ama mangkhre Imphal East district ki pangai da leiba taruk suba India Reserve Battalion IRB da rifleman oina thabak tawba Meeoi ama mafam khangdana mangkhre hariba rifleman asina hapta amagi manungda magi unit district da report taraktrabadi Magi mathakta department inquiry chatharagani taruk suba IRB gi battalion headquarter dagi haukiba kumja 2022 gi August 13 tagi chahi asigi June 13 fawban numit lising amaga kunthra ro mafam khangdana mangkhraba rifleman asigi maming Joseph Thongmelan Gangte kawi ma ki rifleman number na 6070574 ni hariba rifleman asi battalion headquarter asigi B company da leibani pangai da leiba taruk suba IRB gi battalion headquarter gi mari leinaba authority dagi lift natraga permission amata lawduna mangkhraba rifleman asibu battalion headquarter da report tawrakna ba ahumlak che thaduna kaubuda su halaktre maramaduna hariba mafam khangdana mangkhraba rifleman Joseph Thongmelan Gangtena makha tana ngasi dagi hapta amagi manungda unit district ta report tawrakdrabadi maki mathakta departmental inquiry chatharagani haina battalion asigi assistant commandant oriba aduga case asigi inquiry officer na thadorakpa cherol amana phongdorakli US tangkhai amana Trump yaningde US talariba Meeoi tangkhai amana President Donald Trump ki thabak thoram sing yaningdabaga loinana mahakpu pamnaraktre haina survey amagi report na phongdorakli survey adugi matungina America da Trump na President hek oirakpadagi leiba asigi economy government chading business tax health amadi migrant singi mathakta chathariba thawong miyam na pamde hairi Russia India China troika hingathanbada China na sagutkre thabak tawkhidraba Russia India China RIC Troika adu amuk hingathanaba Russia gi khongthang adugi damak sagol sen numita China na makhoi gi sagatpa adu phongdokre Moscow na RIC format amuk chathaba hoba adu asa tawri amasung Beijing amasung New Delhi ga hiram adu khanari haiba Russia gi deputy foreign minister Andrei Rudenko gi wafam adu Russian news portal Izvestia-na napanki hiram asi makhoi animaka aikhoi ga khanakhiba adu da yawi masi thabak tawhanba adu da aikhoi ga pambalai maramdi leiba ahum asi BRICS ki founder sing oibada nachana maru oiba partner sing suni haina Russia gi deputy foreign minister aduna haiki maram aduna aigi mota format asi leitrabadi chana daba oina ui hiram asi gi matangda ikoina state sing asi gi marak leinariba mari sing trilateral format amagi manungda thabak tawba yabagi level ama yorakpaga RIC gi framework adugi manungda thabak amuk chathaba hobada leibak sing asina yagani haina ikoina sa tawri haina mahangna haiki India da Ministry of External Affairs na RIC asi leiba ahum asina thawai yawba global issues sing amasung regional issues sing khanariba consultative format amani haiki masigi akhanaba RI format mifam adu karamba matamda pangthokadagi haibasi leiba ahum asina amasu khudong chagadaba mawong amada lepnagadaba amani haina Ministry of Foreign Affairs na haiki Russia gi Foreign Minister Rudenko gi wafam sing aduda mahaki mot karina hangbada Chinese Foreign Ministry gi wangang loi linji yana sagol sen numita China Russia India cooperation na leiba humasigi magi interesting adugi thabak tawbada natana region amasung world peace security stability amasung progress thambadasu mateng oi haiki trilateral cooperation manglom da changsin bagi mawong da Russia amasung China ga pau fauna duna leinaba China na tharang tawduna lepli haina mangna haiki SEO Foreign Minister Singimi Fam Yaunaba Foreign Minister S Joyshankar na China da handak chatkiba amasung maduda Chinese amasung Russian Fammanaba Singwangi amasung Sergei Lavrov ka wari sanakiba dugi matung RIC adu amuk hingathanbada Russia amasung China na apamba phongdoklakhibani RIC format tapun na thabak tawba adu COVID pandemic ki maramdagi ahanbada lepki amasung madugi matung 2020 da nongpok thangba ladakta India China military gi mukna badudagi lepki India na nuclear capable Agni 1 amasung Prithvi 2 ballistic missile singgi changyeng sing pangthokre
May 8 tara fawba Operation Sindurgi makhada ngamkhaida kana khut thoknakhiba adugi matung Pakistan strategic deterrence ki paujal khara oigadaba mawongda ngarang India short range nuclear capable ballistic missiles sing Prithvi 2 amasung Agni 1 gi testing mathang pangthokre. Urisa Samudra Torban manaki Chandipurda integrated test range adudagi Tri Service Strategic Forces Command SFC na kilometer 450 gi strike range leiba Prithvi 2 amasung kilometer 700 ki strike range leiba Agni 1 missile sing adu kapkhibasing aduna operational amasung technical gi oiba parameter pumnamak phangbangam ki haina sagol sengi numidangda chawrakna paudam amada defense ministry na phongdokre. Changeng pangthokhiba missile animal asi Pakistan specific ni aduga Agni 1 2000 km Agni 3 3000 km kumba atay amasung near ICBM Intercontinental Ballistic Missile Agni 5 km 5000 henbagi di ayambana China da pandam thambani. DRDO amasung Tri Service Strategic Forces Command FSC na laiba asigi nuclear khulai pukkaida Agni 1 amasung Agni 2 missile singi mahut tapna singadariba kilometer 1000 dagi 2000 fawbagi strike range leiba anauba generation Agni Prime ballistic missile sing force sing da hapchin bagi numidangi trial sing supangthoki. Solid fuel Agni Prime asi ballistic missile Agni siren singi manungda khwai dagi PE amasung yangi amasung masida advanced navigation amasung guidance systems yawi. Agni 5 kumna canister launch system amasu oriba Agni Prime na China ki khwai dagi awang thangba saruk sing fawba attack toba ngami. Amasung ani aduna punna India gi nuclear gi akiba piba ngamba adu hengalhangani missile animal asi makhoi gi anauba regiment sing lingkhatpaga loinana SFC da hapchinabagi khongchata leiri. Agni 5 abadu bu haukiba chahi gi March 11 da ahanba oina multiple warheads MIRB natraga multipurpose independently targetable BN3 vehicles ka loinana changengkhre. Chahi kharagi matungda masi hek hapchin baga MIRB missile sing asi kilometer cha kaya laplaba tongan ba target sing da warhead 4 fawba kapangamgani. Hiramasi da China na mangjin thari kilometer 12,000 henbagi range sing leiba Dongfeng 5 amasung DF 41 gumba ICBM sing thambaga loinana China na makhoi gi leiriba warhead 600 ki mathakta chahi khudingi nuclear warhead 100 rom hapchili. Amaromda Stockholm's International Peace Institute SITRI gi khwaidagi nauba assessment matung ina India gi nuclear warhead 180 amasung Pakistan gi 170 lei. Jharkhand da tha tarukta Maoist chani rom Hwkhre tara lom Hwkhre commander sing yauna 55 fana bathiri. Punna makhoi faba natraga hatpa ngambaga lupa crore 8.45 ki reward lauthokraba CPI Maoist ki makok thongba commander kaya muk yauna thabakka na tawriba Maoist Yankai ga mga fan na bigili kun linaba achawba thibuhumbagi operation ama ngasi Jharkhand police na lauthokre. State ase gi mafam kaya da hena kansinba anti-Maoist operation ama chatharagli maduda January amasung June kun mga gi marakta Maoist chamaga marfu taraga tarit Hwkhre haina Inspector General of Police Operations amasung Jharkhand Police Wangangloi Michael S. Ross na media da haiki farabasing adugi manangda Regional Committee Member ani Journal Commander ama Sub-Journal Commander ama amasung Area Commander tarit yauri. Hariba matam adugi manungda Maoist tara surrender tawrakre amasung Security Force singa khuthoknaba singda atopa taraga tarit sikre. Security Force singdagi munkiba khulai kuntraga mathoi yauna yamba khulai sing amasung ammunition su recover tawre haina official aduna makata na phongdoki apunba oina lupa crore 8.45 ki mana puba Faba pamlaba Maoist Yankai ga mga fana paksana thibuhumbagi operation ama chathari haina Maoist sing muthatna bagi staff ki firep uladuna IG Ras na haiki. Air India plane crash victim singidamak Tata Group na lupa crore chamangagi welfare trust ama lingkhatle lauthokre. Hawkiba thada Ahmedabad Meeoi chaniga humfu sekiba Air India plane crash adugi victim sing adugi damak lupa crore chamanga Trust di AI 171 Memorial and Welfare Trust ko ama semle haina ngasi irai numita Tata Group na lauthokre. Mumbai da Public Charitable Trust ama oina register tawkraba trust aduda Tata Sons amasung Tata Trust na amamamgi oina lupa crore chani yankai pikre. Laikhidraba sing adugi makha polamba sing hek thangnaba Meeoi da sokhiba Meeoi sing amasung accident aduna hakthena na natraga nakoina na soan kiba atai Meeoi pumna makta
khudakki amasung makha taba support animak trust asina pigani haina irai numita statement amada Tata Trustna phongdokre. Masida natana first responder sing medical amasung disaster relief professional sing social worker sing na mayok nakiba trauma natraga distress pumnamak kokhanaba amasung accident adugi matungda mamal naidaba institutional support amasung service pikiba government staff ta trust asina tengmang pigani. Trust asi trustee singi member mangana saba board amana manage amasung administrator tawgani. Trustee sing oina hanagi tata veteran ama oiriba ace Patmanban Tata Sanski General Counsel Siddharth Sharma Hwkhre amasung atopa trustee ahum adu thuna haplagani. Trust asigi philanthropic objects singi manungda laikhidaba mioi sing adugidama lupa crore amagi ex gratia payment sathiba mongda sokhiba sing adugi medical lying amasung accident aduda atek akai thokiba Ahmedabad laiba BJ Medical College Hostel Infrastructure adu amuk hana sagatnabagi support piba yauri. Statement adugi matugina tax authorities ta haujik chethariba registration amasung atai operational families sing adu mapung fan hek loishinbaga trust aduda fund thadagani amasung thabak hogani. Ahmedabad tagi London tamna paikigadaba Air India plane ama June taragani thoida paikhatkiba matung thunamak building amada crash tawki amasung maduda leimaida leiramba mioi taraga mapan yauna punna mioi chaniga humfu siki laibak thibagi thodok thokhiba Boeing 787-8 aircraft aduda tongkiba mioi chaniga nifuni thoigi manungda subnagi passenger amakak hingauki. Russia amadi Ukraine lanmigi asiba hachang pinakre. Chahi ahum hena Russia amadi Ukraine ga soknaduna lan asida sikraba laiba anigi lanmi singi hachang Istanbul da chathariba peace talk manung chana pinakre haina report amana phongdorakli. Yanaba amagi makhada Ukraine lanmigi asiba hachang lising ama amadi Russia lanmigi asiba hachang taraga mapallom pinakre. Loina haukiba pung kunmari gi manungda Ukraine na kapselakiba drone singi manungda Russia gi lanmi singna punna Don humputaraga nipan lom kapthaduna mangankre hairi. Li nauri sonjilakpana Donald Trump ki makhong makut pongkhalakre. America ki President Donald Trump ki singli nauri sonjilakpana maram oiraga mahaki makhong makut pongkhalakre haina White House ki maikaidagi phongdorakli. Chahi humputaraga mapan suraba Donald Trump aruba laina amana nare haibasi President Mikhal gi mangoinana Democratic Party singi luchingba singna phongdokhibasu laikhrabani panba yabadi America ki President ama oiba haibasi health fitness oidabe yade madugidamak fitness certificate piba mathau tai leiba asi hanagi President Joe Biden so hakchang ki phibam phatre haina Mikhal thengna hankidabani hairi.